Imphal East District ke Nongshum amasung Imphal West District ke Phayengda Leiba Pambei na luchingba UNLF ki camp sing Hongdokpa Yaroi Haina masing yamlaba Meeyamna Erang Hourakhre masung makoi satpa Yaroi Haina lambi thingzinkhre Nongshum da Leiba saniga marfu taraga humdoi suba battalion da Leiba Kadar Singh sananabagi kumtharakpada Maikai adongi Meeyamna thatuna salhankhidre Kadar Singh adu mafam adu thadoktuna satpa Yaroi Haina thingbaki khongjang aduda Naga Furup ki manung saliba Trangkhul nupi kaya masu yauke Makoi mafam aduda Leibana maram moiraga Khamen lok amasung masigi akoibada Kuki khulai paiba singna ngaihak laitana atopa furupta Aki tujungba piribadu kokhalaga lakhibani Makoi gi mahuta CRPF thamgani haribasina Meeyambu laitana leiba ngamaloi Masi khanglaga laingakna makoina laukiba warep adu handoktuna Pambei na luchingba UNLF ki battalion asi mafam aduda adum thambiyu haina Meeyamna appeal tarukli nakala maromda Phayengda Leiba Pambei na luchingba UNLF ki kangbu khuladu thadoktuna satpa Yaroi Haina Meeyamna lambi thingki Kangrup ki Erang manungda laitana leiba ngamkhibadu makoi leibadagi ni hairi nakala maromda Home Minister Govindas nadi makoina hauzik leiriba mafam adu unauthorized ni hairi